ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯧꯁꯤꯡ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯌꯥꯝꯅ ꯄꯣꯡꯕ ꯑꯃꯁꯨꯡ ꯅꯥꯄꯜ ꯀꯥꯕ ꯃꯍꯥꯔꯥꯅꯤ ꯂꯝ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯁꯤꯂꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯅꯣꯡꯃ ꯇꯨꯝꯃꯤꯉꯩꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯁꯤꯂꯥ ꯑꯗꯨꯕꯨ ꯍꯧꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯊꯦꯡꯉꯦꯅꯦ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯃꯤ ꯃꯈꯩꯗꯤ ꯂꯣꯏꯅꯃꯛ ꯍꯧꯒꯠꯈ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎꯕ ꯇꯨꯝꯃꯤꯁꯤꯕꯨ ꯀꯩꯗꯧꯔꯤꯕꯅꯣ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯏꯕꯦꯝꯃ ꯊꯦꯡꯉꯦꯅꯦ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯃꯤ ꯃꯈꯩꯗꯤ ꯂꯣꯏꯅꯃꯛ ꯍꯧꯒꯠꯈ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎꯕ ꯇꯨꯝꯃꯤꯁꯤꯕꯨ ꯀꯩꯗꯧꯔꯤꯕꯅꯣ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ 이마 ꯅꯪꯁꯤ ꯇꯨꯝꯕ ꯑꯊꯣꯛꯅ ꯊꯨꯒꯥꯏꯈ꯭ꯔꯦꯗꯀꯣ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯍꯧꯒꯠꯂꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯁ ꯉꯥꯏꯍꯥꯛ ꯂꯩꯔ ꯍꯧꯒꯠꯀꯦ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯌꯦꯕ ꯏꯕꯦꯝꯃ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯔꯕꯅꯦ ꯍꯧꯒꯠꯂꯣ ꯃꯍꯥꯔꯥꯅꯤ ꯐꯥꯎꯕ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗꯩ ꯍꯧꯒꯠꯂꯤꯕꯅꯤ ꯅꯪꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯃ ꯂꯩꯁꯤꯕꯣ ꯆꯠꯂꯣ ꯂꯣꯏꯁꯜꯂꯨꯔꯣ ꯆꯠꯂꯣ ꯑꯝꯇꯁꯦ ꯍꯧꯒꯠꯂꯣ ꯅꯪꯕꯨ ꯌꯦꯡꯕ ꯅꯨꯄꯥ ꯂꯥꯛꯀꯗꯣꯔꯤꯕꯅꯦ ꯌꯨꯝꯁꯤꯗ ꯉꯁꯤ ꯆꯠꯂꯣ ꯑꯝꯇ ꯍꯧꯒꯠꯂꯣꯁꯦ ꯍꯧꯒꯠꯂꯣ ꯀꯔꯤ ꯍꯥꯏꯕ 이마 ꯑꯩꯕꯨ ꯌꯦꯡꯕ ꯅꯨꯄꯥ ꯂꯥꯛꯇꯣꯔꯤꯕ ꯑꯩꯅ ꯅꯣꯏꯗ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤꯀꯣ ꯑꯩꯗꯤ ꯑꯩ ꯂꯨꯍꯣꯡꯉꯣ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯃꯍꯥꯔꯥꯖ ꯅꯠꯇꯅꯗꯤ ꯂꯨꯍꯣꯡꯉꯝꯃꯣꯏ ꯅꯤꯡꯊꯧ ꯅꯠꯇꯅꯗꯤ ꯑꯩ ꯂꯨꯍꯣꯡꯉꯝꯃꯣꯏꯌꯦ 이마 ꯑꯩ ꯅꯣꯏꯗ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯉꯝꯃꯣꯏꯀꯣ ꯑꯩꯅ ꯍꯥꯏꯖꯩꯁꯤꯅꯤ ꯅꯣꯏ ꯆꯣꯞꯆꯖꯅꯤꯀꯣ 이스 ꯀꯔꯤ ꯍꯥꯏꯕ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯩꯈꯣꯏꯅꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯜꯂꯕꯅꯤꯅ ꯅꯪꯁꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯣꯔꯤꯕ ꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯗꯣꯔꯤꯕꯅꯤꯅꯦ ꯆꯠꯂꯣ ꯇꯥꯅꯤꯡꯗꯦꯀꯣ ꯆꯠꯂꯣ ꯃꯤ ꯂꯥꯛꯑꯅꯤ ꯆꯠꯂꯣ ꯂꯥꯛꯇꯣꯔꯣꯏ ꯍꯥꯏꯕꯅꯤ ꯆꯠꯂꯣ ꯍꯧꯒꯠꯂꯣ ꯅꯄꯥꯅꯒ ꯇꯥꯔꯗꯤꯅꯦ ꯅꯪꯅꯦ ꯁꯣꯏꯖꯔꯣꯏꯀꯣ ꯍꯧꯒꯠꯂꯣ ꯍꯥꯏꯖꯩꯁꯤꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯈꯪꯗꯦ 이마 ꯑꯩ ꯈꯪꯗꯦꯀꯣ ꯅꯣꯏ ꯆꯣꯞꯆꯖꯅꯤ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯉꯝꯃꯣꯏ ꯍꯥꯏꯈ꯭ꯔꯣ ꯃꯣꯏꯗ ꯑꯩ ꯉꯝꯃꯣꯏ ꯍꯩ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯌꯨꯝꯊꯪꯅꯕ ꯃꯤꯅꯒ ꯇꯥꯔꯒ ꯅꯪꯕꯨ ꯀꯔꯤꯅꯣꯅꯦ ꯃꯤꯅꯒ ꯅꯪꯁꯦ ꯄꯥꯎꯊꯣꯛꯄꯤꯗꯅ ꯂꯣꯏꯔꯅꯤꯅꯦ ꯅꯌꯨꯝꯒ ꯄꯥꯟꯕ ꯈꯪꯖꯔꯣꯏꯖꯅꯤ ꯅꯪ ꯁꯤꯂꯥ ꯑꯗꯨ ꯃꯃꯥꯅ ꯉꯥꯡꯃꯟꯕꯗꯒꯤ ꯃꯍꯥꯛ ꯇꯨꯝꯕ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄꯗꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥ ꯂꯩꯔꯝꯃꯤ ꯃꯃꯥ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯊꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯔꯕ ꯐꯤꯕꯝ ꯆꯥꯗꯕ ꯃꯑꯣꯡꯗ ꯁꯤꯂꯥ ꯑꯗꯨꯅ ꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯂꯥꯒꯤ ꯃꯃꯥꯗ ꯁꯤꯂꯥꯅ ꯇꯨꯃꯤꯟꯅ ꯀꯥ ꯑꯇꯣꯞꯄꯗ ꯀꯧꯊꯣꯛꯂꯒ ꯑꯁꯨꯝꯅ ꯁꯤꯂꯥꯅ ꯍꯥꯏꯔꯝꯃꯤ 이마 ꯑꯝꯇ ꯇꯥꯎ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯑꯁꯤꯗ ꯐꯝꯃꯤꯁꯤꯕꯨ 이베마 ꯑꯁꯤꯗ ꯐꯝꯃꯤꯕ ꯅꯨꯄꯥ ꯑꯁꯤꯅꯅꯦ ꯍꯦꯃꯣ ꯀꯧꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯦ ꯇꯣꯝꯕꯤ ꯑꯁꯦ ꯅꯪꯁꯦ ꯃꯈꯣꯏꯅꯅꯦ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦꯌꯦ ꯃꯈꯣꯏꯅꯅꯦ ꯅꯪꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦ ꯑꯗꯨꯒꯅꯦ ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅꯅꯦ ꯌꯥꯊꯣꯛꯈ꯭ꯔꯕꯅꯤ ꯑꯣ 이마 ꯅꯪ ꯃꯣꯏꯅ ꯄꯥꯝꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒ ꯅꯪꯅ ꯌꯥꯗ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪꯗꯤ ꯍꯪꯉꯝꯕ ꯌꯥꯗꯕ꯭ꯔꯣ 이마 ꯅꯪ ꯀꯔꯤꯅꯣ ꯅꯣꯏ ꯇꯧꯏꯁꯤꯕꯣ ꯑꯁꯨ ꯌꯥꯝꯅ ꯊꯤꯕ ꯑꯁ ꯃꯃꯥ ꯃꯄꯥꯁꯦ ꯂꯣꯏꯔꯦ ꯍꯥꯏꯕꯅꯦꯃꯦ ꯑꯩꯕꯣ ꯂꯣꯏꯔꯦ ꯑꯁꯨ ꯌꯥꯝ ꯊꯤꯕ ꯃꯃꯥ ꯃꯄꯥꯁꯤꯒꯤ ꯃꯆꯥꯗꯨꯗꯤ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯑꯩꯕꯨ 이마 ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯅꯪꯕꯣ ꯃꯤ ꯇꯥꯅꯤꯅꯦ ꯃꯤ ꯇꯥꯔꯗꯤꯅꯦ ꯐꯖꯕ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯅꯪꯅꯗꯤ ꯃꯣꯏꯁꯦ ꯃꯣꯠꯂꯦ ꯃꯁꯛ ꯊꯤꯅ ꯈꯜꯂꯤꯕ ꯂꯧ ꯄꯔꯤꯅꯦ ꯂꯩꯔꯤꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯅ ꯍꯤꯡ ꯌꯥꯗꯣꯔꯤꯕꯅꯦ ꯈꯪꯉꯕ ꯅꯪ ꯀꯔꯤꯅꯣ 이마 ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩ ꯑꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯖꯗꯦ ꯑꯩ ꯅꯨꯡꯉꯥꯏꯕꯒ ꯑꯝꯇ ꯀꯔꯤꯒꯤ ꯂꯧꯅꯣ ꯀꯅꯥꯒꯤꯅꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨꯀꯣ ꯁꯤꯂꯥꯅ ꯉꯥꯡꯕ ꯋꯥ ꯑꯗꯨ ꯍꯦꯃꯣ ꯑꯃꯁꯨꯡ ꯇꯣꯝꯕꯤꯅ ꯇꯥꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯁꯥꯎꯗꯨꯅ ꯃꯃꯥ ꯃꯆꯥ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯝꯃꯤ ꯑꯗꯨꯒ ꯍꯦꯃꯣꯒ ꯇꯣꯝꯕꯤꯅꯒ ꯁꯤꯂꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦꯃꯣꯅ ꯀꯔꯤꯅꯣꯅꯦ ꯏꯆꯦ ꯑꯁꯨ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯤꯟ ꯑꯁꯨ ꯌꯥꯝꯅ ꯀꯟꯕ ꯑꯉꯥꯡꯁꯤꯕꯨ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡ ꯑꯩꯈꯣꯏꯁꯤꯕꯨ ꯏꯖꯠ ꯃꯥꯡꯍꯟꯒꯦ ꯆꯣꯞꯍꯟꯒꯦꯅ ꯀꯧꯔꯤꯕ꯭ꯔꯣ ꯁꯤꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯅꯥꯒꯤ ꯏꯆꯦ ꯀꯔꯤ ꯏꯆꯦ ꯅꯪꯒꯤ ꯀꯅꯥꯒꯤ ꯏꯆꯦ ꯊꯣꯛꯀꯦ ꯍꯥꯏꯁꯤꯕꯣ ꯀꯔꯝ ꯀꯥꯟꯗꯒꯤ ꯊꯣꯛꯏꯅꯣ ꯅꯪꯒꯤ ꯏꯆꯦꯗꯨꯕꯣ ꯁꯤꯂꯥꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯁꯥꯎꯔꯗꯨꯅ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯥꯏꯕ ꯏꯜꯂꯝꯃꯣꯏ ꯃꯃꯥ ꯃꯄꯥꯅꯒ ꯈꯪꯉꯦ ꯀꯔꯤ ꯍꯥꯏꯕ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯕꯨ ꯃꯁꯛ ꯊꯤꯔꯝꯅꯤꯕ ꯌꯥꯝꯅ ꯊꯤꯔꯝꯅꯤ ꯁꯤꯅꯤꯅꯦ ꯅꯪꯅ ꯍꯥꯏꯁꯦ
ꯂꯥꯛꯑꯣ ꯇꯥꯃꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯤꯗ ꯂꯩꯕ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯀꯥꯟꯅꯔꯔꯣꯏ ꯆꯠꯂꯁꯦ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯍꯦꯃꯣ ꯑꯃꯁꯨꯡ ꯇꯣꯝꯕꯤ ꯑꯗꯨ ꯁꯤꯂꯥꯒꯤ ꯃꯌꯨꯝꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯂꯥꯒꯤ ꯃꯃꯥꯗꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛꯇ ꯐꯝꯊꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯂꯥꯒꯤ ꯃꯃꯥꯟꯅꯕꯤ ꯊꯣꯏꯕꯤ ꯑꯗꯨ ꯁꯤꯂꯥꯕꯨ ꯏꯁꯤꯡ ꯁꯣꯛꯅꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯁꯤꯂꯥ ꯑꯃꯁꯨꯡ ꯊꯣꯏꯕꯤ ꯑꯗꯨ ꯏꯁꯤꯡ ꯁꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯝꯍꯥꯡ ꯑꯃꯗ ꯒꯨꯍꯥ ꯑꯃꯗ ꯏꯁꯤꯡ ꯁꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯀꯣꯡꯗ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯕ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯅꯥꯍꯦꯕꯒꯨꯝ ꯇꯥꯔꯝꯃꯤ ꯊꯣꯏꯕꯤꯅ ꯁꯤꯂꯥ ꯀꯅꯥꯅꯣꯃ ꯇꯨꯕ ꯃꯥꯜꯂꯤꯅꯦ ꯑꯍꯟꯁꯨ ꯌꯥꯝꯅ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯁꯤꯗꯅ ꯀꯔꯤꯅꯣ ꯇꯨꯅꯤꯡ ꯇꯨꯁꯅꯨ ꯀꯩꯗꯧꯕꯒꯤ ꯌꯦꯡꯗꯣꯏꯅꯣ ꯃꯍꯥꯔꯥꯅꯤꯒꯨꯝꯕꯤ ꯑꯩꯅꯕꯨ ꯃꯤ ꯈꯔ ꯇꯨꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯆꯦꯟꯁꯜꯂꯒ ꯌꯦꯡꯉꯨꯒꯤꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯀꯔꯤꯒꯤꯅꯣ ꯁꯤꯂꯥ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯍꯜꯁꯨ ꯌꯥꯝꯅ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯑꯁꯤꯗ ꯇꯨꯁꯜꯂꯤꯁꯦ ꯑꯩꯅꯅꯦ ꯊꯧꯔꯤ ꯄꯥꯏꯔꯒꯅꯦ ꯒꯨꯍꯥꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯇꯧꯕꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯨꯅꯤꯌꯦ ꯁꯤꯂꯥ ꯁꯤꯂꯥꯅ ꯐꯔꯦ ꯑꯩ ꯌꯦꯡꯉꯨꯈꯤꯒꯦ ꯅꯪ ꯍꯥꯏꯕꯒꯤ ꯌꯦꯡꯕꯅꯤꯀꯣ ꯑꯩ ꯌꯦꯡꯉꯨꯈꯤꯒꯦ ꯁꯤꯂꯥꯅ ꯑꯁꯨꯝꯅ ꯊꯣꯏꯕꯤꯗ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯇꯨꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯍꯟꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯀꯥꯟꯗ ꯑꯍꯜ ꯑꯗꯨꯗꯤ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯂꯥꯅ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯍꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯥꯃ ꯑꯩꯈꯣꯏꯗꯤ ꯇꯨꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒꯗꯤ ꯎ ꯃꯈꯥꯗ ꯐꯝꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯕꯣꯏꯔꯦ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯉꯥꯡꯗꯨꯅ ꯑꯃꯨꯛ ꯂꯩꯔꯦ ꯑꯩ ꯈꯨꯠꯁꯦ ꯑꯝꯇ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯨꯅꯦ ꯑꯝꯇ ꯁꯦ ꯁꯤꯂꯥꯅ ꯀꯔꯤ ꯍꯥꯏꯕ ꯈꯨꯠ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯆꯤꯡꯈꯠꯂꯣ ꯍꯥꯏꯕ ꯆꯠꯂꯣ ꯉꯝꯃꯣꯏ ꯃꯥꯃ ꯑꯩ ꯈꯨꯠꯁꯦ ꯔꯥꯖꯀꯨꯃꯥꯔꯅꯅꯦ ꯅꯤꯡꯊꯧꯅꯅꯦ ꯄꯥꯏꯒꯗꯕ ꯈꯨꯠꯅꯤ ꯅꯣꯏꯒꯨꯝꯕ ꯑꯃꯣꯠꯄꯅ ꯄꯥꯏꯕ ꯌꯥꯕ ꯈꯨꯠ ꯅꯠꯇꯤꯌꯦ ꯉꯝꯃꯣꯏ ꯑꯩ ꯆꯤꯡꯈꯠꯄ ꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯅꯪꯁꯦ ꯃꯍꯥꯔꯥꯅꯤꯒꯨꯝꯕꯤꯅꯦ ꯍꯥꯏꯕ ꯐꯔꯦꯅꯦ ꯁꯦ ꯑꯩ ꯈ꯭ꯋꯥꯡꯁꯦ ꯅꯥꯃꯟꯗꯅꯅꯦ ꯑꯩꯁꯦ ꯍꯧꯒꯠꯄ ꯉꯝꯗꯕꯅꯤ ꯑꯩꯕꯨ ꯆꯤꯡꯈꯠꯂꯕꯗꯤ ꯅꯪ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯂꯥꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯁꯤꯂꯥ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯗꯦ ꯑꯗꯨꯒ ꯁꯤꯂꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯃꯥꯃ ꯑꯩꯕꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯨ ꯍꯦꯛ ꯆꯤꯡꯈꯠꯄꯒ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤꯝꯇ ꯑꯣꯏꯗ꯭ꯔꯤꯕꯁꯤꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯈꯟꯕꯗ ꯅꯪꯁꯦ ꯅꯤꯡꯊꯧꯒꯨꯝꯕꯗ ꯂꯨꯍꯣꯡꯕ ꯄꯥꯝꯃꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒꯤꯅꯤ ꯁꯤꯂꯥꯅ ꯍꯩꯃꯥ ꯃꯥꯃꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯩ ꯈꯪꯉꯤꯅꯦ ꯅꯪꯒꯤ ꯋꯥ ꯇꯥꯕꯗꯒꯤ ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯄꯦꯗꯧ ꯉꯥꯡꯉꯤꯗꯣ ꯑꯗꯨꯕꯨ ꯐꯔꯦ ꯅꯪ ꯅꯁꯛ ꯅꯇꯧꯗꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯪꯉꯤꯅꯦ ꯅꯪꯅ ꯍꯥꯏꯔꯛꯄꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯅ ꯈꯪꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯤꯟ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯜꯂꯤ ꯄꯦꯗꯧ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯍꯣꯏ ꯅꯪ ꯅꯁꯛ ꯅꯇꯧ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯌꯨꯁꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯀꯔꯤ ꯄꯥꯝꯃꯤ ꯅꯪ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯤꯂꯥꯅ ꯌꯥꯝꯅ ꯅꯣꯛꯀꯦꯝ ꯍꯥꯏꯒꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠꯅ ꯃꯨꯟꯅꯒ ꯌꯦꯡꯗꯨꯅ ꯃꯥꯏꯕꯗꯨꯅ ꯀꯩꯁꯨꯝꯇ ꯇꯧꯕ ꯉꯝꯃꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯑꯩꯁꯦ ꯑꯔꯥꯏꯕ ꯃꯥꯏꯕ ꯅꯠꯇꯦꯀꯣ ꯁꯤꯂꯥꯅ ꯍꯣꯏꯅꯦ ꯈꯪꯉꯤꯅꯦ ꯅꯪꯁꯦ ꯌꯥꯝꯅ ꯑꯐꯥꯎꯕ ꯃꯥꯏꯕꯅꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇ ꯇꯨꯗꯅ ꯃꯁꯥ ꯃꯊꯟꯇ ꯍꯧꯒꯠꯄ ꯉꯝꯗꯗꯅ ꯑꯩꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤꯗꯨꯕꯨ ꯅꯪꯁꯦ ꯃꯥꯏꯕ ꯑꯐꯥꯎꯕꯅꯦꯕ ꯅꯪ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯅꯁꯥꯒꯤ ꯅꯈ꯭ꯋꯥꯡꯗꯣ ꯅꯁꯥ ꯅꯊꯟꯇ ꯁꯦꯝꯖꯕ ꯉꯝꯗꯕ꯭ꯔꯣ ꯍꯥꯏꯕ ꯈꯨꯍꯥꯏꯒꯗꯤ ꯑꯅꯤꯡ ꯑꯄꯥꯝ ꯄꯤꯒꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯤꯂꯥ ꯑꯗꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯂꯝꯃꯤ ꯑꯗꯨꯃꯥꯏꯅ ꯅꯣꯛꯄ ꯑꯗꯨ ꯎꯕꯗꯒꯤ ꯃꯥꯏꯕ ꯑꯍꯜ ꯑꯗු ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯨꯄꯤ ꯃꯆꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯒꯅꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯕ ꯑꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯁꯤꯂꯥꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯍꯥꯔꯥꯅꯤꯒꯤ ꯇꯥꯏꯞꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯅꯤꯡꯏ ꯑꯗꯨꯕꯨ ꯅꯪꯒꯤ
ꯁꯛꯇꯤꯗꯨꯕꯨ ꯑꯩꯉꯣꯟꯗ ꯄꯤꯗꯣꯔꯤꯁꯤꯕꯨ ꯅꯪꯒꯤ ꯅꯈ꯭ꯋꯥꯡ ꯅꯥꯕꯗ ꯁꯦꯝꯕ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯄꯤꯗꯣꯔꯤꯕ꯭ꯔꯣ? ꯑꯩꯗꯤ ꯅꯣꯛꯆꯅꯤꯡꯉꯤꯗ ꯌꯥꯝꯅ꯫ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯩ ꯅꯨꯄꯤ ꯃꯆꯥ, ꯐꯥꯒꯤ ꯇꯧꯒꯅꯨ, ꯐꯥꯒꯤ ꯅꯠꯇꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯈꯨꯜꯒꯤ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯃꯌꯥꯝꯅ ꯃꯍꯥꯔꯥꯅꯤ ꯀꯌꯥ ꯑꯃ ꯌꯦꯡꯕ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯁꯨ ꯆꯠꯂꯨ꯫ ꯃꯍꯥꯔꯥꯅꯤ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯊꯧ ꯑꯃꯠꯇꯅ ꯅꯪꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯄꯥꯝꯃꯣꯏ꯫ ꯅꯪ ꯈꯛꯇꯅꯤ ꯅꯤꯡꯊꯧ ꯃꯌꯥꯝꯗꯨꯅ ꯄꯥꯝꯒꯗꯕ꯫ ꯇꯧꯒꯗꯕꯕꯨ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯅꯪꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯇꯣ ꯅꯪ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯃꯨꯟꯅ ꯈꯟꯒꯗꯕꯅꯤ." ꯁꯤꯂꯥꯅ, "ꯑꯩ ꯃꯨꯟꯅ ꯈꯜꯂꯕꯅꯦ꯫ ꯑꯩꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯦ ꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯗꯨꯅꯅꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯅꯤꯡꯉꯤ꯫ ꯑꯩ ꯈꯜꯂꯕꯅꯦ, ꯈꯟꯕꯗꯨꯅꯕꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤ." ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯅꯪꯅꯗꯤ ꯈꯜꯂꯤꯕ ꯃꯍꯥꯔꯥꯅꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯅ꯫ ꯃꯈꯣꯏꯒꯤꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯐꯔꯦ, ꯑꯩꯅ ꯅꯪꯉꯣꯟꯗ ꯕꯣꯔ ꯄꯤꯔꯤꯁꯤꯅꯤ, ꯅꯈꯣꯏ ꯂꯝꯒꯤ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯃꯌꯥꯝꯅ ꯃꯍꯥꯔꯥꯅꯤ ꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯁꯨ ꯆꯠꯂꯨ꯫ ꯅꯤꯡꯊꯧ ꯃꯌꯥꯝꯅ ꯅꯪꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤ ꯀꯅꯥꯃꯠꯇ ꯄꯥꯝꯃꯣꯏ, ꯅꯪ ꯈꯛꯇꯗ ꯂꯨꯍꯣꯡꯕ ꯄꯥꯝꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕ ꯑꯍꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯤꯂꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯊꯣꯏꯕꯤꯅ ꯏꯁꯤꯡ ꯁꯣꯛꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯤꯂꯥꯅ ꯃꯣꯃꯣꯟ ꯅꯣꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯁꯤꯂꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯣꯛꯂꯤ ꯇꯧꯔꯒ ꯍꯜꯂꯛꯂꯤꯗꯨꯅ?" ꯃꯇꯝ ꯑꯗꯨꯗ ꯁꯤꯂꯥꯅ ꯊꯣꯏꯕꯤꯗ ꯉꯁꯥꯏꯗꯒꯤ ꯃꯥꯏꯕ ꯑꯗꯨꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯝꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯤꯂꯥ, ꯅꯪ ꯐꯥꯒꯤ ꯑꯣꯏꯅꯗꯤ ꯈꯟꯒꯅꯨꯀꯣ꯫ ꯅꯪ ꯌꯥꯝꯅ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯣꯏꯔꯝꯃꯗꯤꯅꯦ, ꯃꯥꯅ ꯄꯤꯔꯝꯃꯤꯕ ꯕꯣꯔꯗꯣ ꯅꯪ ꯊꯨꯡꯖꯖꯅꯤ꯫ ꯅꯪ ꯐꯥꯒꯤ ꯑꯣꯏꯅ ꯈꯟꯒꯅꯨꯀꯣ." ꯁꯤꯂꯥꯅ ꯍꯥꯏꯔꯛꯏ, "ꯀꯗꯥꯏꯗꯒꯤ ꯃꯥꯏꯕ ꯑꯐꯥꯎꯕꯅꯣꯍꯦ, ꯅꯪꯁꯨ ꯄꯨꯡꯍꯥꯏꯗ ꯍꯥꯏꯖꯜꯂꯤ꯫ ꯃꯁꯥ ꯃꯊꯟꯇ ꯇꯨꯔꯒ ꯍꯧꯒꯠꯄ ꯐꯥꯎ ꯉꯝꯗꯕ, ꯃꯁꯥꯒꯤ ꯃꯈ꯭ꯋꯥꯡ ꯅꯥꯔꯤꯗꯨꯕꯨ ꯐꯍꯟꯕ ꯉꯝꯗꯕꯗꯨꯅꯕꯨ ꯄꯤꯔꯝꯕ ꯕꯣꯔꯗꯨꯅꯕꯨ ꯀꯌꯥꯝ ꯊꯥꯖꯗꯣꯔꯤꯒꯦ ꯍꯥꯏꯁꯤꯕꯣ? ꯅꯪꯁꯨ ꯉꯥꯎꯔꯦ ꯊꯣꯏꯕꯤ, ꯅꯪ ꯉꯥꯎꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯕꯣꯔꯅꯣ? ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯍꯥꯏꯖꯟꯅꯔꯤꯅꯤ ꯃꯥꯅ꯫ ꯑꯣꯏꯔꯣꯏ, ꯀꯩꯁꯨ ꯁꯥꯖꯟꯅꯕ ꯃꯥꯏꯕ ꯑꯣꯏꯔꯝꯅꯤ." ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯁꯤꯂꯥ, ꯅꯪꯁꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯦ ꯀꯥꯏꯅꯒ ꯈꯜꯂꯤꯗꯨꯗꯤ, ꯑꯃꯨꯛꯇꯪꯗꯤ ꯍꯣꯠꯅꯔꯒ ꯌꯦꯡꯉꯣ꯫ ꯃꯥꯏꯕ ꯑꯗꯨꯅ ꯕꯣꯔ ꯄꯤꯔꯝꯃꯤꯕ ꯑꯗꯣ ꯊꯨꯡꯂꯕꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯗꯣꯔꯤꯕꯅꯤ꯫ ꯅꯪ ꯊꯥꯖꯗꯕꯗꯤ ꯇꯧꯒꯅꯨ." ꯁꯤꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯗꯥꯏꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯅꯣꯍꯦ? ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯌꯦꯡꯒꯅꯤ ꯍꯥꯏꯕꯐꯥꯎ ꯍꯥꯏꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯅꯣ? ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯅꯤꯗ꯫ ꯂꯥꯛꯑꯣ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯊꯦꯡꯉꯦ." ꯁꯤꯂꯥꯅ ꯃꯥꯏꯕ ꯑꯗꯨꯕు ꯁꯤꯙꯗꯨꯅ ꯊꯣꯏꯕꯤꯒ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯥ 2-3ꯒꯤ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯂꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯗꯣꯜ ꯗꯤꯟ ꯊꯤꯟꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯍꯥꯔꯥꯖ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯃꯍꯥꯔꯥꯅꯤ ꯌꯦꯡꯕ ꯂꯥꯛꯀꯅꯤ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯍꯔꯥꯎꯔꯗꯨꯅ ꯁꯤꯂꯥꯒꯤ ꯃꯌꯨꯝꯗ ꯊꯣꯏꯕꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯁꯤꯂꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯁꯤꯂꯥ, ꯅꯪ ꯇꯥꯔꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯀꯌꯥꯅ ꯂꯝ ꯀꯌꯥꯗꯒꯤ ꯂꯥꯛꯇꯨꯅ ꯃꯍꯥꯔꯥꯅꯤ ꯀꯌꯥ ꯑꯃ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯥꯝꯂꯕꯗꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏ꯫ ꯑꯗꯣ ꯅꯍꯥꯟꯃꯨꯛ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯑꯗꯣ ꯅꯪ ꯅꯤꯡꯁꯤꯡꯉꯤꯗꯅ? ꯑꯩꯗꯤ ꯈꯪꯉꯦ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤꯕꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ." ꯁꯤꯂꯥꯅ ꯑꯃꯨꯛ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯅꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯆꯪꯍꯜꯂꯛꯀꯗꯣꯔꯤꯒꯦ? ꯀꯅꯥꯝꯇꯅ ꯆꯪꯍꯜꯂꯛꯇꯧ ꯃꯥꯟꯗꯦꯗ ꯊꯣꯏꯕꯤ." ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯩ, ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ, ꯉꯁꯤꯅꯦ ꯍꯥꯏꯕꯅꯤꯅꯦ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯌꯦꯡꯒꯅꯤ ꯍꯥꯏꯕꯗꯣ ꯅꯤꯡꯊꯧ ꯃꯌꯥꯝꯅ꯫ ꯑꯁ, ꯅꯪꯁꯨ ꯑꯃꯨꯛꯇꯪꯗꯤ ꯍꯣꯠꯅꯔꯒ ꯌꯦꯡꯉꯨꯍꯦ꯫ ꯆꯪꯕ ꯌꯥꯏ ꯌꯥꯗꯦꯅ ꯑꯗꯨꯝ ꯈꯜꯂꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯃꯨꯛꯇꯪꯗꯤ ꯍꯣꯠꯅꯔꯒ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯅꯪꯅꯅꯦ ꯍꯣꯠꯅꯗꯕꯤꯗꯅꯦ ꯂꯩꯍꯧꯔꯒꯅꯦ ꯍꯌꯦꯡꯋꯥꯏ ꯅꯪ ꯅꯄꯨꯟꯁꯤ ꯆꯨꯞꯄꯅꯦ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯣꯏꯖꯅꯤ ꯅꯪ." ꯁꯤꯂꯥ ꯑꯗꯨ ꯊꯣꯏꯕꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯊꯧꯅꯥ ꯃꯆꯥ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯒ ꯁꯤꯂꯥꯒ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯈꯔ ꯐꯤꯔꯣꯟ ꯐꯨꯔꯤꯠ ꯑꯍꯟꯕ ꯈꯔ ꯁꯦꯠꯇꯨꯅ ꯀꯦꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯌꯧꯔꯛꯄ ꯑꯗꯨꯗ
ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯗꯔꯕꯥꯔꯗ ꯊꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯩ, ꯑꯆꯝꯕ ꯃꯤ ꯆꯪꯕ ꯌꯥꯗꯦꯅꯦ, ꯅꯈꯣꯏꯅꯤ ꯀꯗꯥꯏꯗ ꯆꯪꯒꯦ ꯇꯧꯔꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯅ ꯁꯤꯂꯥꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯀꯔꯤ ꯐꯥꯎꯔꯕꯅꯣ ꯈꯪꯗꯦ, ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯦ, ꯅꯪꯗꯤ ꯅꯁꯛ ꯅꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ, ꯅꯪꯗꯤ ꯂꯝ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤꯕꯨ ꯃꯥꯜꯂꯤꯅꯦ, ꯑꯦ, ꯈꯔ ꯊꯨꯅ ꯆꯪꯍꯧꯔꯣ ꯂꯥꯛꯑꯣ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯔꯒꯁꯨ ꯅꯪꯁꯦ ꯁꯣꯏꯗꯅ ꯑꯔꯥꯟꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯒꯅꯤ, ꯂꯥꯛꯑꯣ, ꯇꯧꯒꯗꯕꯕꯨ ꯅꯪꯒ ꯂꯥꯛꯃꯤꯟꯅꯩ ꯑꯁꯤꯕꯨ ꯀꯅꯥꯅꯣꯅꯦ? ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯤꯂꯥꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯁꯦ ꯑꯩꯒꯤ ꯃꯤꯅꯥꯏꯅꯨꯕꯤꯅꯤ, ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗꯅꯦ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇꯗ ꯂꯩꯔꯤꯅꯤ, ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯅꯕ, ꯑꯗꯣ ꯐꯔꯦꯁꯦ, ꯅꯈꯣꯏ ꯊꯣꯡ ꯑꯝꯇ ꯍꯥꯡꯗꯣꯛꯑꯣ꯫ ꯑꯁꯨꯝꯅ ꯁꯤꯂꯥꯅ ꯍꯥꯏꯕ ꯑꯗꯨꯗ ꯊꯣꯏꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯊꯣꯏꯕꯤꯅ ꯁꯤꯂꯥꯗ ꯍꯥꯏꯔꯛꯏ, ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯁꯤꯂꯥꯗ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯁꯤꯂꯥ, ꯅꯪꯅ ꯍꯥꯏꯗꯨꯕꯨ? ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯅꯤ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔꯅ ꯅꯪꯁꯦ ꯃꯍꯥꯔꯥꯅꯤ ꯃꯥꯜꯂꯦ ꯍꯥꯏꯕꯗꯒꯤ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯄꯨꯔꯥ ꯑꯣꯜꯂꯕ꯭ꯔꯣ? ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯅꯦ ꯀꯥꯎꯔꯕ꯭ꯔꯣ? ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯇꯝ ꯑꯗꯨꯗ ꯁꯤꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯁ ꯊꯣꯏꯕꯤ, ꯅꯪ ꯀꯔꯤꯝ ꯈꯜꯂꯨꯅꯨꯁꯦ, ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯣꯏꯕꯤꯒ ꯁꯤꯂꯥꯒ ꯑꯗꯨ ꯆꯪꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯌꯥꯝ ꯑꯃ ꯑꯃꯁꯨꯡ ꯀꯩꯅꯥ ꯃꯌꯥꯝ ꯑꯃ, ꯃꯍꯥꯔꯥꯅꯤ ꯃꯌꯥꯝ ꯑꯃ ꯂꯦꯞꯄꯝꯃꯤ꯫ ꯑꯗꯨꯗ ꯊꯣꯏꯕꯤꯒ ꯁꯤꯂꯥꯒ ꯑꯗꯨꯁꯨ ꯆꯪꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯔꯤ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯃꯔꯤ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯔꯤ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯃꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯂꯥ ꯑꯗꯨꯒ ꯊꯣꯏꯕꯤ ꯑꯗꯨꯒ ꯆꯪꯂꯛꯄꯗ ꯁꯤꯂꯥ ꯑꯗꯨ ꯅꯤꯡꯊꯧ ꯃꯔꯤ ꯑꯗꯨꯅ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯃꯈꯣꯏ ꯃꯔꯤꯅ ꯌꯦꯡꯂꯝꯃꯤꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯇꯣꯛꯊꯣꯛꯂꯒ ꯁꯤꯂꯥꯗ ꯃꯈꯣꯏ ꯃꯔꯤꯅ ꯄꯨꯂꯞ ꯌꯦꯡꯉꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯃꯛꯅ ꯁꯤꯂꯥ ꯑꯗꯨꯕꯨ ꯄꯥꯝꯂꯝꯃꯤ, ꯅꯨꯡꯁꯤꯔꯝꯃꯤ, ꯂꯨꯍꯣꯡꯅꯤꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧ ꯕꯤꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤꯗꯤ ꯃꯍꯥꯔꯥꯅꯤ ꯐꯪꯂꯦ, ꯍꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯅꯍꯥꯛꯀꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯃꯇꯝ ꯑꯗꯨꯗ ꯁꯤꯂꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯤꯡ ꯁꯤꯂꯥ ꯀꯧꯋꯦ꯫ ꯐꯔꯦ, ꯅꯪ ꯑꯣꯏꯅꯤꯡꯕꯇ ꯑꯣꯏꯌꯣ, ꯑꯩꯗꯤ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯇꯥꯏ ꯅꯪ ꯉꯁꯤꯗꯒꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯕꯤꯔꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯅꯤꯁꯨꯕ ꯔꯇꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯦ ꯕꯤꯔꯁꯤꯡ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯂꯅꯨ, ꯑꯩꯗꯤ ꯑꯁꯤ ꯅꯨꯄꯤꯁꯦ ꯎꯕꯗ ꯑꯩꯗꯤ ꯄꯪꯉꯥꯎ ꯉꯥꯎꯔꯦ, ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯒꯦ꯫ ꯑꯍꯨꯝꯁꯨꯕ ꯇꯤꯀꯦꯟ ꯑꯃꯨꯛ ꯋꯥ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ, ꯍꯦ ꯅꯤꯡꯊꯧ ꯑꯉꯥꯎꯕ ꯁꯥ, ꯅꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯍꯥꯔꯥꯅꯤ ꯑꯁꯨꯛ ꯌꯥꯝ ꯐꯖꯕ ꯂꯩꯁꯦ ꯅꯈꯣꯏ ꯎꯗ꯭ꯔꯣ? ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯁꯤꯗ ꯅꯣꯏ ꯃꯌꯥꯝ ꯂꯨꯍꯣꯡꯅꯤ ꯍꯥꯏꯗꯨꯕꯨ? ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯂꯛꯄ ꯅꯨꯄꯤ ꯑꯃꯗ ꯂꯨꯍꯣꯡꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯅ ꯑꯩꯅ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯑꯩ ꯂꯨꯍꯣꯡꯒꯅꯤꯀꯣ꯫ ꯅꯤꯡꯊꯧ ꯃꯔꯤꯁꯨꯕ ꯁꯤꯡꯍꯖꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯍꯨꯝꯅ ꯈꯟꯅꯔꯤꯗꯣ ꯑꯔꯦꯝꯕꯅꯤ, ꯀꯥꯟꯅꯔꯣꯏ, ꯑꯩꯅꯅꯦ ꯍꯣꯡꯗꯣꯏꯁꯦ, ꯑꯩꯅ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ, ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝ ꯌꯥꯔꯔꯣꯏꯀꯣ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯔꯤ ꯑꯗꯨ ꯁꯤꯂꯥꯒꯤꯗꯃꯛꯇ ꯈꯠꯅꯔꯝꯃꯤ꯫ ꯈꯠꯅꯕ ꯍꯦꯟꯗꯣꯔꯛꯇꯨꯅ ꯈꯨꯠ ꯊꯥꯅꯕꯒꯤ ꯃꯑꯣꯡ ꯐꯥꯎ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦ ꯑꯄꯪꯕ ꯅꯤꯡꯊꯧꯁꯥ, ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯣ ꯑꯄꯪꯕꯒꯤ ꯃꯑꯣꯡꯅꯤ, ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯑꯩꯉꯣꯟꯗ ꯎꯄꯥꯏ ꯑꯃ ꯂꯩ, ꯑꯗꯣ ꯅꯈꯣꯏꯗ ꯍꯥꯏꯔꯛꯀꯦ꯫ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯤꯔꯁꯤꯡꯅ ꯌꯥꯝ ꯁꯥꯎꯅꯤꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯎꯄꯥꯏꯅꯣ ꯅꯉꯣꯟꯗ ꯂꯩꯔꯤꯕ? ꯍꯥꯏꯔꯛꯑꯣ ꯁꯠ-ꯁꯠ꯫ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯅꯤꯡꯊꯧ ꯃꯔꯤ ꯑꯁꯦ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯃꯇꯪꯁꯤꯗ ꯂꯨꯍꯣꯡꯕꯤꯒꯅꯤ꯫ ꯍꯩ ꯃꯥꯏꯕ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯃꯔꯤ ꯑꯁꯤꯕꯨ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯃꯈꯛꯇꯪꯁꯤꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯁꯤꯕꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯕ? ꯅꯈꯣꯏ ꯃꯔꯤ ꯈꯠꯅꯔꯒ ꯊꯋꯥꯏ ꯃꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯈꯣꯏ ꯃꯔꯤꯃꯛ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯂꯨꯍꯣꯡꯉꯨ꯫ ꯅꯤꯡꯊꯧ ꯁꯤꯡꯍꯖꯤꯠꯅ ꯋꯥ ꯃꯔꯛ ꯊꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯕ? ꯅꯨꯄꯤ ꯑꯃꯗ ꯅꯤꯡꯊꯧ ꯃꯔꯤꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕ? ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯔꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯔꯤ ꯑꯁꯤꯁꯨ ꯂꯝ ꯑꯇꯣꯞꯄꯗꯒꯤ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯅꯥꯗ ꯂꯩꯕ? ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯑꯔꯨꯕ ꯑꯣꯏꯒꯅꯤ꯫ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ, ꯅꯈꯣꯏ ꯃꯔꯤꯗ
ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯂꯨꯍꯣꯡꯒꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯃꯗ ꯊꯥ ꯑꯃꯃꯝ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯔꯤ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯂꯥ ꯑꯗꯨꯗꯤ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯁꯤꯂꯥ ꯑꯗꯨꯅ ꯊꯣꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯕꯤ, ꯑꯩꯗꯤ ꯅꯤꯡꯊꯧ ꯑꯃꯇꯪꯗ ꯂꯨꯍꯣꯡꯒꯦ ꯈꯟꯖꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯤꯡꯊꯧ ꯃꯔꯤꯃꯛꯁꯤꯅ ꯑꯩꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯂꯤꯕ? ꯑꯩ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ?" ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯁꯤꯂꯥꯗ ꯍꯥꯏꯔꯛꯏ, "ꯑꯗꯨꯅꯤ ꯅꯪ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯊꯥꯖꯗꯦꯗꯅ, ꯅꯪꯅ ꯎꯁꯤꯠ ꯊꯑꯣꯏꯗꯗꯅ ꯇꯧꯗꯅ ꯅꯪꯅ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯨꯕꯒꯤ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯃꯊꯛꯇꯨꯗꯒꯤ ꯍꯦꯟꯅ ꯃꯥꯅ ꯄꯤꯁꯜꯂꯝꯃꯦ, ꯑꯗꯨꯅꯅꯦ ꯅꯪ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯤꯕ, ꯅꯤꯡꯊꯧ ꯃꯔꯤꯒꯤ ꯑꯣꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ." ꯁꯤꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩ ꯄꯥꯝꯖꯗ꯭ꯔꯦ, ꯑꯩ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯖꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ." ꯃꯇꯝ ꯑꯗꯨꯗ ꯁꯤꯂꯥ ꯑꯗꯨ ꯆꯦꯟꯗꯣꯔꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯗꯨꯅ ꯁꯤꯂꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯔꯤ ꯑꯗꯨꯗ ꯐꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯔꯤ ꯑꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯂꯥ ꯑꯗꯨ ꯆꯦꯟꯕ ꯉꯝꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧ ꯃꯔꯤ ꯑꯗꯨꯗ ꯁꯤꯂꯥ ꯑꯗꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯤꯔꯁꯤꯡꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅꯁꯨ ꯍꯥꯏꯕꯅꯤ, ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕ ꯊꯥ ꯑꯃꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧ ꯔꯇꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯍꯥꯏꯕ ꯕꯤꯔꯁꯤꯡ? ꯃꯍꯥꯛ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯃꯍꯥꯔꯥꯅꯤꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯥ ꯑꯍꯥꯟꯕꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯒꯗꯕꯅꯤ." ꯑꯗꯨꯗ ꯑꯍꯨꯝꯁꯨꯕ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯒꯗꯕ ꯅꯠꯇꯦ, ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯒꯗꯕꯅꯤ, ꯏꯍꯥꯟ ꯍꯥꯟꯕ ꯊꯥ ꯑꯁꯤꯗꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯒꯗꯕꯅꯤ." ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯍꯨꯝꯗꯨꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯔꯤꯁꯨꯕ ꯅꯤꯡꯊꯧ ꯁꯤꯡꯍꯖꯤꯠ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯁꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯍꯨꯝ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯗ ꯅꯈꯣꯏ ꯑꯍꯨꯝꯅ ꯀꯅꯥꯝꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏ, ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯗꯤ ꯑꯩꯒ ꯈꯛꯇ ꯂꯩꯒꯗꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯗ ꯈꯨꯠ ꯍꯦꯛ ꯁꯣꯛꯂꯕ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯥꯡꯒꯅꯤ." ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯕꯤꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯁꯨ ꯃꯥꯒ ꯂꯨꯍꯣꯡꯉꯤꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅꯤ꯫ ꯑꯣ, ꯅꯪꯅ ꯑꯩꯈꯣꯏꯗ ꯍꯥꯠꯀꯅꯤꯅ ꯇꯧꯔꯝꯃꯤꯁꯤꯗꯤ ꯃꯃꯥꯡꯒꯤ ꯂꯥꯟ ꯁꯣꯛꯅꯕꯗ ꯑꯩꯅ ꯖꯪꯒꯜ ꯑꯃꯗ ꯆꯠꯄꯗ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯇꯨꯃꯤꯟꯅ ꯂꯥꯟꯗꯥꯔꯛꯄꯗꯨꯗꯤ ꯅꯪꯅ ꯑꯣꯏꯔꯦꯀꯣ?" ꯅꯤꯡꯊꯧ ꯁꯤꯡꯍꯖꯤꯠꯅ ꯍꯥꯏꯔꯛꯏ, "ꯃꯥꯅꯤ, ꯑꯩꯅꯅꯤ, ꯑꯩꯒꯤ ꯂꯥꯜꯂꯣꯡꯅꯤ ꯑꯗꯣ꯫ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯐꯅꯕ ꯍꯥꯏꯌꯨ ꯍꯥꯏꯔꯕꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯅꯤ, ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯗ ꯅꯈꯣꯏ ꯑꯍꯨꯝꯅ ꯈꯨꯠ ꯀꯅꯥꯝꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯁꯣꯛꯂꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤ." ꯑꯅꯤꯁꯨꯕ ꯅꯤꯡꯊꯧ ꯔꯇꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯁꯤꯡꯍꯖꯤꯠ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯑꯍꯟ ꯑꯁꯤꯅ ꯍꯥꯏꯕꯒꯤ ꯋꯥꯡꯃꯗꯅꯤ, ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯃꯣꯏ." ꯅꯤꯡꯊꯧ ꯁꯤꯡꯍꯖꯤꯠꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯒꯤ ꯑꯍꯜ ꯂꯃꯟ, ꯀꯅꯥꯒꯤ ꯃꯥꯏꯕ, ꯀꯅꯥꯒꯤ ꯒꯨꯔꯨ, ꯑꯩ ꯀꯅꯥꯝꯇ ꯃꯋꯥ ꯂꯧꯗꯦ, ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯈ꯭ꯔꯕꯅꯤ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ, ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯈ꯭ꯔꯕꯅꯤ, ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯉꯛꯄ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯑꯗꯨꯅ ꯑꯩ ꯀꯅꯥꯝꯇ ꯃꯋꯥ ꯂꯧꯗꯦ." ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯁꯤꯡꯍꯖꯤꯠ, ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ, ꯅꯈꯣꯏ ꯃꯔꯤ ꯈꯟꯅꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯅꯈꯣꯏ ꯃꯔꯤꯗ ꯂꯨꯍꯣꯡꯕꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯥ ꯑꯃꯃꯝ ꯂꯩꯕ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗꯅꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯁꯨꯛꯌꯥ ꯌꯥꯕ ꯌꯥꯔꯣꯏ." ꯃꯇꯝ ꯑꯗꯨꯗ ꯁꯤꯡꯍꯖꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯦ ꯃꯥꯏꯕ, ꯍꯦ ꯒꯨꯔꯨ, ꯑꯩ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯏꯜꯂꯣꯏ, ꯑꯩꯅ ꯉꯝꯃꯦ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯀꯅꯤ." ꯑꯁꯨꯝꯅ ꯁꯤꯡꯍꯖꯤꯠꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯅꯤꯡꯊꯧ ꯔꯇꯟꯗ ꯌꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯔꯇꯟꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯌꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯤꯡꯍꯖꯤꯠꯀꯤ ꯃꯊꯋꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯡꯉꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯔꯇꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯁꯤꯡꯍꯖꯤꯠ ꯑꯁꯦ ꯃꯊꯋꯥꯏ ꯃꯥꯡꯉꯤ, ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯆꯦꯛꯁꯤꯜꯂꯨ, ꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯈꯛꯇꯅꯤ, ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯅꯤ ꯅꯨꯄꯤ ꯑꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯁꯥꯎꯔꯒ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯊꯥꯡ ꯌꯥꯅꯔꯛꯄ ꯈꯠꯅꯔꯛꯄ ꯑꯗꯨ ꯁꯤꯂꯥꯅ ꯎꯕꯗꯨꯗ ꯁꯤꯂꯥꯗꯤ ꯀꯞꯇꯨꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯤꯂꯥ, ꯇꯥꯔꯤꯕꯣ?
ꯂꯥꯛꯑꯣ ꯃꯈꯣꯏ ꯃꯌꯥꯝ ꯈꯠꯅꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯅꯤ ꯇꯨꯃꯤꯟꯅ ꯆꯦꯜꯍꯧꯔꯁꯤ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯏꯕ ꯑꯍꯜ ꯑꯁꯤꯅ ꯑꯩꯈꯣꯏꯅꯤꯅ ꯊꯣꯛꯍꯟꯕꯅꯤ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯏꯅꯔꯛꯑꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤ ꯑꯃꯁꯨꯡ ꯁꯤꯂꯥ ꯑꯗꯨ ꯆꯦꯜꯂꯛꯄꯗ ꯂꯝꯕꯤꯗ ꯁꯤꯂꯥꯅ ꯍꯥꯟꯅ ꯎꯈꯤꯕ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯂꯥꯅ ꯀꯞꯇꯨꯅ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯤꯂꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯥꯃ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯃꯥꯃ ꯑꯩ ꯈꯨꯗꯣꯡ ꯊꯤꯗꯣꯔꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯅꯪ ꯀꯩꯗꯧꯔꯦ ꯅꯪ ꯉꯁꯤ ꯅꯤꯡꯊꯧ ꯃꯌꯥꯝꯅ ꯃꯍꯥꯔꯥꯅꯤ ꯈꯟꯕ ꯑꯗꯨꯗ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯁꯤꯂꯥꯅ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ ꯁꯤꯂꯥ ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯄ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯅꯪꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯈꯤꯕꯗꯥꯏꯅꯦ ꯅꯪꯗꯤ ꯍꯧꯖꯤꯛ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤ ꯑꯃꯇꯪ ꯅꯠꯇꯦ ꯅꯪꯅ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯔꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯦ ꯅꯪꯅ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯀꯔꯤꯒꯤ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯔꯤ ꯑꯗꯨꯅ ꯈꯠꯅꯕꯗ ꯅꯤꯡꯊꯧ ꯑꯃ ꯁꯤꯔꯕ ꯍꯩ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯑꯃꯨꯛ ꯈꯠꯅꯔꯒ ꯑꯃꯨꯛ ꯁꯤꯒꯅꯤ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯑꯃꯨꯛ ꯈꯠꯅꯔꯒ ꯑꯃꯨꯛ ꯁꯤꯒꯅꯤ ꯑꯁꯤꯅꯤ ꯅꯤꯡꯊꯧ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯑꯗꯨꯒ ꯅꯪꯅ ꯈꯜꯂꯤꯕ ꯃꯍꯥꯔꯥꯅꯤꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯗꯅ ꯈꯜꯂꯤꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯃꯇꯝ ꯑꯗꯨꯗ ꯁꯤꯂꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯤꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯃ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯥꯃ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯥꯃꯅ ꯄꯤꯈꯤꯕ ꯕꯣꯔ ꯑꯗꯣ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯒꯤ ꯑꯗꯨꯗꯣ ꯑꯃꯨꯛꯇꯪ ꯀꯣꯛꯄꯤꯌꯨ ꯃꯥꯃ ꯑꯩ ꯉꯝꯖꯔꯣꯏꯌꯦ ꯅꯤꯡꯊꯧ ꯃꯔꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯑꯩ ꯉꯝꯃꯣꯏꯌꯦ ꯅꯤꯡꯊꯧ ꯃꯔꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯅꯤꯡꯊꯧ ꯃꯔꯤ ꯅꯠꯇꯦ ꯅꯤꯡꯊꯧ ꯑꯍꯨꯝ ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯤꯈ꯭ꯔꯕꯗꯨꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯤꯂꯥꯅ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯉꯣꯟꯗ ꯄꯤꯈꯤꯕ ꯕꯣꯔꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯃꯥꯏꯕ ꯑꯗꯨꯅ ꯁꯤꯂꯥ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯎꯕꯗꯨꯗꯒꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯅꯨꯄꯤ ꯃꯆꯥ ꯅꯪ ꯌꯨꯝꯗ ꯍꯜꯂꯣ ꯅꯈꯣꯏ ꯑꯅꯤ ꯆꯠꯂꯣ ꯌꯨꯝꯗ ꯍꯜꯂꯣ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯅ ꯋꯥꯔꯤꯅ ꯍꯧꯔꯅꯤ ꯇꯧꯒꯗꯕꯕꯨ ꯅꯪꯅꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯂꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕ ꯑꯍꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯃꯁꯨꯡ ꯁꯤꯂꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯤꯂꯥ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯍꯥꯏꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯤꯡꯕꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯀꯌꯥ ꯑꯗꯨ ꯃꯍꯥꯛꯇ ꯆꯥꯎꯊꯣꯛꯄ ꯄꯣꯡꯖꯕ ꯀꯌꯥ ꯑꯗꯨ ꯐꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯃꯥꯅ ꯍꯥꯏꯕ ꯏꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯁꯤꯅꯤ ꯏꯁꯥ ꯏꯊꯟꯇꯅ ꯄꯣꯡꯖꯕ ꯏꯁꯥ ꯏꯊꯟꯇꯅ ꯂꯣꯏꯔꯦ ꯈꯟꯖꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯣꯏꯕ ꯂꯣꯏꯅꯃꯛ ꯂꯥꯛꯀꯅꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯃꯊꯪ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯂꯧꯖꯔꯤ